Hello guys, welcome back to my channel. So I shithi leire ngasi mayam da Dhaka gi ahamba vlog engan jarake. So I ready ore shamna hatladana light makeup tawradana nacho macha shiradana I hajik ready ore mapan chatpai tamaki aigi painting next month exhibition da select oiba anido adugi a frame to bachatto me dukan da aina chattori ba mafam she aina lady ba mafam dagi thapi hana ai uber call tawre bike ki tamaki wait tawri adugi marakshida aina hak ready oithoe Hajik aina leiriba mafam she Dhaka city ki Shahbag kaure aduga Shahbag she at Dhaka ki central dani hana haiba yare aduga di mayam jengu to kam thina jamu hana aduga eki oironda leiriba dukan hinsina asina asta puna makshe leigi dukan natani aduga Dhaka city ki lohong khundung bataba occasion jaha puna makta changba lei puna makshe asidagi supply oina chatpa natani Shahbag ki every matam ai te nudang pauna ashai sida lei phangabani asum phangbani so Dhaka da lei wade so iki mangda jam nata leire Dhaka city she popular oibagi maram ama khakti asida leire Dhaka da jam shanthi na kalli aiki tung mangda shu gari natani safety ki tamaki helmet uppe mask shu uppe aduga mayam aina leiriba mafam she hajik Dhaka ki elephant road hana haiba mafam aduni kengudo lighting na yam thina fajana sajare haiba akhoi dukan hinse punama so aduga di Dhaka ki special hairati Dhaka she ai nu thang asum khangna de haiba so lang na shu leire light na shu asum ngan na leirabani aduga di main problem oiba haiba bu Dhaka da mafam ama akhoi move to ke haidi matam chana chak ke hairati akhoi khar mangjona na akhoi thokpa lagi 1 hour mangdana chatpa lagi kaigino haidi Dhaka da jam oibani na matam puna she akhoi asum muchige akhoi lamendana sum matam she akhoi mangi haiba aduga yengo to sida leiriba choba dukan sina karigino khambara mayam ashigi dukan she henogi ni hajikte henogi season ni na akhoi Bangladesh ta henogi tamaki yamna famous oiba Rajshahi dagi lakpani heno mayam she laga yonbani Dhaka da poraga aduga ki painting leire sida aina bike ta tawdana puna lakpani so khoi bike thare haji aduga di painting hingdo ei dukan da submit tobai makhada ei manaki mogi store amada chalaga akhoi color hing meam ba leire machu suna bai color leire yengodo sida canvas leire ba se easel leire brush leire color to bagi brush na spray na ta leire pencil sketch khangde color watercolor khangde acrylic oil pura mak suna ba leire bani paper leire canvas cam cham na leire ni jengo mayam size to dana aduga sida leire hinsina asina akho participate to ba mayam ge painting ni asidana egi leire asida leiriba bag sina aina hajiki dukan da gi paper ga egi pencil ke kara khara leirakpa aduni asida leiri sina na hanjenga lakpa aduni aduga asida leiriba painting ama sina aina pena gi mathakta egi cake ki ba painting amani asimaina artwork se frame to doni aduga di mayam hajikti pung nipan tare thenge karigino haide ena leiriba mafam se sidai thapi chapada shu asum pung ama ro matam changdormi so asida khogi blog loshale mayam na enjoy to bini hana khalli so bye bye mathang da amka shono ba blog da unarashi